ising chaubadi hanthakre mayam ising chauba hantaram matungda koigi mayam na nga phanaba nga se phaba da amuk masing thingam mi thurai nga phabagi adu hujik ising chaukibagi awaba mayam amasu mayok naraga yang sondo tipama kasama mayam hujik minang taminasi nga phanabasi simam je kariya Sunapur ki Sunapur natra Sunapur ki koi ki Durga mandir ki nakanda ising tunga lehuba mafumda mayamna je nga phanabasi yamna fajaraba ningthiraba drisani Sunapur ki Durga mandir fully bahan le hoba semua tarik ang tempai na palo pain na putro nó quay chạy đi anh thiếu apa banyak enggak kalau mau langsung lagi nih wow